ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯑꯣꯏꯖꯔꯕꯁꯨ ꯃꯇꯝꯗꯣ ꯌꯥꯝꯅ ꯉꯟꯕꯗꯤ ꯅꯠꯇꯦ꯫ ꯊꯥꯔꯤꯛ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯔꯒ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯤ꯫ ꯇꯣꯝꯕ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯑꯗꯨꯃꯛ ꯂꯩ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯄꯥꯛꯅ ꯃꯃꯧ ꯑꯍꯜ ꯑꯁꯤ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯤ꯫ ꯇꯣꯝꯕꯅ "ꯍꯩ ꯃꯃꯥ, ꯑꯩꯕꯨ ꯊꯕꯛ ꯆꯠꯀꯦ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯍꯩ ꯅꯪꯕꯨ ꯁꯨꯝꯁꯤꯠꯇꯣ ꯑꯃꯨꯛꯇ ꯊꯝꯈꯣꯅꯦ ꯅꯪꯕꯨ." ꯊꯥꯔꯤꯛꯅ "ꯀꯩꯅꯣ ꯈꯪꯗꯦ, ꯉꯁꯥꯏꯗ ꯆꯠꯄꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛ ꯅꯨꯃꯤꯠꯅ ꯌꯧꯔꯀꯥꯟꯁꯤꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯇꯧꯕ ꯑꯃ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯔꯣꯏꯕ꯫ ꯅꯪꯁꯨ ꯊꯦꯡꯂꯦ ꯍꯥꯏꯔꯗꯤ ꯋꯥꯏꯔꯝꯗꯣ ꯉꯟꯇꯥ ꯍꯧꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇ ꯊꯕꯛ ꯐꯔꯤꯁꯤꯕꯨ ꯍꯥꯏꯕ." "ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯀꯣ, ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯣ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯨꯄꯥꯅꯤꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯕ ꯍꯦꯛ ꯂꯩꯌꯦꯕ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯅꯦ." "ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯆꯠꯆꯈ꯭ꯔꯒꯦ. ꯃꯁꯤꯅ ꯐꯔꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ "ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ, ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨꯅꯦ, ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯅ ꯍꯦꯛ ꯂꯩꯔꯗꯅ. ꯍꯥꯏ ꯕꯦꯝꯃ, ꯅꯪꯁꯨ ꯍꯧꯔꯨꯅꯦ. ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯦꯗꯀꯣ." ꯇꯣꯟꯗꯣꯟꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤꯕꯣ? ꯅꯣꯡꯉꯥꯟꯕꯗ ꯃꯉꯥꯏꯔꯦ ꯍꯥꯏꯕ. ꯏꯃꯥ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀ꯭ꯋꯥꯛꯀ ꯑꯝꯇ ꯄꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ. ꯏꯃꯥꯅꯅꯦ ꯀ꯭ꯋꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤ. ꯀꯩꯅꯣ ꯈꯪꯗꯦꯕ. ꯏꯅꯦꯝꯄꯣꯛ, ꯏꯆꯥꯗꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯃꯥꯒꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯔꯦꯅꯦ. ꯍꯧꯔꯛꯂꯦꯕ. ꯃꯄꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯖꯣꯕ ꯇꯧꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ." "ꯍꯣ ꯄꯂꯦꯝ ꯏꯃꯥ, ꯌꯥꯖꯔꯦ, ꯇꯣꯛꯄꯤꯔꯣ. ꯒꯥꯡꯗꯣ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯟꯁꯥꯡꯗꯣ ꯍꯧꯍꯟꯁꯤꯀꯣ. ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯁ꯭ꯋꯥꯏ ꯍꯧꯗ ꯀꯣꯏꯔꯨꯈꯤꯒꯦ ꯏꯃꯥ." "ꯀꯣꯏꯔꯨꯒꯦꯕ? ꯀꯣꯏꯔꯨ ꯀꯣꯏꯔꯨ. ꯏꯃꯥꯅꯦ ꯆꯥꯛ ꯂꯣꯏꯔꯝꯂꯒꯦꯀꯣ. ꯄꯥꯡꯀꯨꯏꯗꯤ ꯀꯨꯏꯅ ꯂꯩꯊꯣꯔꯛꯀꯅꯨꯀꯣ. ꯀꯣ ꯏꯃꯥ." "ꯍꯣꯏ ꯏꯃꯥ, ꯊꯨꯅ ꯍꯜꯂꯛꯀꯦ." ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯃꯃꯥ ꯃꯆꯥꯗꯨ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯆꯥꯕ ꯐꯪꯅꯕ ꯍꯥꯏꯗꯅ ꯊꯔꯣꯏꯗꯨ ꯈꯨꯜꯂꯤ꯫ ꯂꯥꯏꯖꯥ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯇꯣꯟꯅ ꯊꯔꯣꯏꯗꯨ ꯈꯨꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯥꯅ ꯂꯧꯔꯤꯗ ꯍꯧꯕ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏꯗꯨ ꯊꯥꯡꯉꯗꯨꯅ ꯍꯦꯛꯏ꯫ ꯊꯋꯥꯏ ꯌꯥꯎꯅ ꯍꯦꯛꯂꯤ ꯃꯦꯝꯇꯣꯟꯅ꯫ "ꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯒꯤ ꯄꯤꯔꯨꯛꯇꯣ ꯀꯌꯥꯝ ꯌꯥꯝꯂꯕꯒꯦ? ꯅꯨꯃꯤꯠꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯁꯤ. ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯥꯅꯈ꯭ꯔꯦ. ꯏꯃꯥ ꯏꯆꯥꯗ ꯉꯥꯏꯍꯧꯔꯦ. ꯏꯃꯥꯒꯤꯗꯤ ꯈꯥꯎꯁꯦ ꯊꯜꯂꯦ. ꯍꯥꯐꯝ ꯆꯟꯗ꯭ꯔꯦ ꯉꯁꯤꯒꯤ. ꯏꯃꯥ, ꯑꯩꯒꯤꯁꯨ ꯄꯣꯂꯥꯡꯁꯦ ꯊꯜꯂꯦ. ꯀꯥꯔꯁꯤ ꯉꯁꯤꯒꯤꯗꯤ. ꯑꯩꯁꯨ ꯗꯥꯎꯁꯦ ꯉꯁꯤꯗꯤ ꯌꯥꯏ. ꯀꯦꯡꯉꯣꯏꯁꯨ ꯐꯅꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯍꯌꯦꯡꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯅꯤ ꯏꯃꯥ. ꯅꯨꯡꯉꯥꯏꯔꯦ." "ꯍꯣꯏ ꯍꯣꯏ, ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯗꯥꯎ ꯌꯥꯏ. ꯂꯩꯔꯦꯝꯕꯤ ꯏꯃꯥꯅꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯕ꯭ꯔ ꯃꯥꯜꯂꯤ. ꯉꯁꯤꯗꯤ ꯊꯔꯣꯏꯁꯨ ꯐꯖꯅ ꯇꯥꯔꯝꯃꯤ. ꯃꯁꯤꯒꯤ ꯂꯧꯐꯝꯁꯦ ꯍꯌꯦꯡꯁꯨ ꯈꯨꯟꯕ ꯌꯥꯈꯤꯅꯤ. ꯂꯥꯎ ꯂꯥꯎ, ꯆꯠꯅꯕ ꯇꯧꯔꯁꯤ. ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯂꯝꯕꯤꯗ ꯂꯥꯛꯂꯤ꯫ ꯇꯣꯝꯕꯁꯨ ꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯦꯛ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯦꯛꯇ ꯃꯥꯌꯣꯛꯅꯩ꯫ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯝꯇꯣꯟ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯂꯥꯎ ꯆꯠꯂꯁꯤ. ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯤ. ꯉꯍꯥꯛꯁꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯝꯇ ꯊꯣꯛꯅꯕ ꯅꯠꯇꯦ. ꯂꯥꯎ ꯂꯥꯎ." "ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯏꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯐꯥꯎꯗ ꯃꯥꯜꯂꯤꯀꯣ ꯏꯃꯥ. ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯤ. ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯍꯥꯟꯅ ꯌꯦꯡꯂꯝꯅ ꯆꯠꯈꯤꯕ ꯉꯝꯃꯤꯀꯣ ꯏꯃꯥ. ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯋꯥꯍꯩꯁꯦ. ꯏꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯏꯃꯥꯅ ꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯅꯪ ꯏꯃꯥꯕꯨ ꯋꯥꯍꯜꯂꯒꯅꯨ. ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯀꯌꯥ ꯂꯩꯔꯤꯕꯁꯤꯗꯤ. ꯅꯍꯥꯛꯁꯨ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯇꯝꯁꯤꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ." "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯈ꯭ꯔꯔꯣꯏ. ꯃꯥꯅꯤ, ꯑꯩꯒꯤꯗꯤ ꯏꯄꯥ ꯂꯩꯇꯦ. ꯁꯤꯈ꯭ꯔꯦ ꯏꯃꯥ. ꯐꯔꯦ, ꯆꯠꯂꯁꯤ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯥꯔꯤꯛ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯅ ꯂꯥꯎꯅ ꯉꯥꯡꯂꯤ꯫ ꯇꯣꯝꯅ ꯂꯩꯔꯛꯄ ꯉꯥꯗꯨ ꯄꯥꯏꯔꯗꯨꯅ "ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯉꯥꯁꯤꯗꯤ. ꯃꯁꯤꯗꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯄꯤꯔꯝꯂꯅꯤ. ꯃꯣꯏ ꯄꯥꯕꯨꯡꯁꯤꯅꯅꯦ ꯑꯩ ꯅꯨꯡꯁꯤꯕ ꯈꯟꯖꯕꯁꯤꯗꯤ ꯀꯔꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯤ?
ꯆꯥꯡꯗꯝꯅꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯆꯥꯁꯤꯡ ꯑꯩ ꯄꯤꯖꯅꯕꯅꯦ ꯍꯥꯏꯗꯅ ꯉꯥꯁꯤ ꯂꯩꯔꯛꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯤꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯗꯤ ꯀꯔꯤ ꯆꯥꯔꯤꯒꯕ ꯅꯨꯡꯉꯥꯏꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯦꯝꯇꯣꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯣꯝ ꯁꯤꯜꯂꯒ ꯉꯥꯛꯂꯛꯇꯅꯒꯁꯨ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯥꯒꯤ ꯉꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯜꯂꯛꯂꯝꯅꯤ ꯁꯤꯅꯤꯅꯦ ꯃꯁꯤꯃꯛꯅꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯄꯅꯤꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯅꯤꯅ ꯆꯨꯝꯅꯗꯒꯤ ꯅꯨꯄꯥ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯄꯨꯔꯥ ꯇꯪꯈꯥꯏ ꯁꯤꯕ ꯅꯨꯄꯥꯅꯤ ꯅꯨꯄꯤꯁꯤ ꯋꯥꯔꯛꯄꯁꯨ ꯍꯩꯇꯦ ꯃꯁꯤꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯕꯅ ꯐꯔꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯦ ꯐꯅꯦꯛ ꯑꯃ ꯁꯦꯠꯄꯤꯔꯒ ꯂꯥꯏꯖꯅ ꯏꯃꯥ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯇꯥꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯏꯅꯤ ꯅꯨꯄꯤꯁꯤ ꯇꯧꯔꯛꯏꯁꯦ ꯂꯥꯛꯑꯣ ꯆꯪꯕꯤꯔꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯕ ꯏꯃꯥꯕꯨ ꯎꯈ꯭ꯔꯕꯗꯤ ꯈꯂꯛ ꯄꯦꯟꯈ꯭ꯔꯅꯤ ꯃꯥꯅ ꯉꯥꯡꯕ ꯇꯥꯏ ꯈꯪꯕꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯉꯥꯎꯔꯦ ꯍꯥꯏꯔꯕꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯇꯧꯒꯦ ꯍꯥꯏꯗꯦꯅꯦ ꯃꯁꯤꯒꯤ ꯇꯪꯈꯥꯏ ꯁꯤꯕꯁꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯗ ꯁꯥꯔꯤꯅꯣ ꯂꯥꯏꯖꯅ ꯏꯃꯥ ꯂꯥꯛꯑꯣ ꯌꯥꯔꯤꯕ ꯇꯟꯗ꯭ꯔꯣ ꯃꯈꯣꯏꯒ ꯁꯤꯟꯅꯕ ꯏꯀꯥꯏꯒꯤ ꯈꯪꯗꯕ ꯃꯤ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯝꯖꯤꯡ ꯂꯦꯝꯕꯁꯤ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯅꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯉꯁꯤꯁꯨ ꯂꯩꯀꯥꯏꯗꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯕꯅꯤ ꯂꯝꯖꯤꯡꯅ ꯏꯇꯥꯎ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯇ꯭ꯔꯕ ꯂꯦꯝꯕꯅ ꯑꯁꯦꯡꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯟꯊꯣꯛꯅ ꯈꯣꯏꯊꯨꯝꯅꯩ ꯍꯥꯏꯗꯨꯅꯤ ꯁꯦꯜꯅ ꯂꯩꯔꯒ ꯆꯥꯕꯨꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯌꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕ ꯏꯇꯥꯎꯒꯤ ꯋꯥꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯏꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯆꯥꯕꯗꯤ ꯆꯥꯁꯤꯟꯕꯁꯦ ꯏꯌꯥ ꯌꯥꯗꯦ ꯊꯥꯖꯤꯟꯁꯤꯗ ꯇꯛ ꯍꯦꯛ ꯄꯜꯂꯦ ꯌꯥꯝ ꯆꯥꯒꯦꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ ꯏꯇꯥꯎ ꯃꯗꯨ ꯅꯪꯁꯨ ꯇꯧꯕꯣꯏꯔꯦ ꯑꯩꯁꯨ ꯇꯧꯔꯤꯕꯅꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯥꯎꯒꯤ ꯂꯥꯏꯌꯣꯡꯗꯨꯒ ꯑꯩꯗꯤ ꯉꯔꯥꯡꯁꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯗꯤ ꯍꯨꯔꯥꯟꯍꯧꯗꯕꯒꯤꯅꯤꯗꯅ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯏꯃꯥꯅ ꯉꯔꯥꯡꯗꯣ ꯅꯣꯡꯁꯨ ꯃꯪꯉꯤ ꯑꯗꯨꯅ ꯆꯥꯛꯉꯟ ꯆꯥꯁꯤ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯆꯥꯛꯁꯨ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯕ ꯑꯗꯨꯒꯤ ꯏꯇꯥꯎ ꯃꯤꯠꯁꯤ ꯎꯏꯁꯤꯜꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕꯩ ꯋꯥꯅꯤꯗ ꯑꯗꯩꯗꯤ ꯑꯩ ꯑꯣꯏꯗ ꯑꯃꯨꯛ ꯁꯦꯝ ꯌꯦꯠꯇ ꯑꯃꯨꯛ ꯁꯦꯝ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯨꯏꯅ ꯑꯃꯨꯛ ꯐꯝꯃꯦ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯝꯍꯥ ꯇꯥꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯥꯟꯅꯔꯔꯣꯏꯗꯅ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟ ꯍꯣꯏꯒꯤꯅꯦ ꯁꯪꯒꯣꯏꯗ ꯈꯨꯗꯩ ꯑꯃ ꯐꯧꯔꯝꯃꯤ ꯃꯗꯨ ꯑꯩꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗꯨꯗ ꯒꯦꯠꯇ ꯊꯝꯖꯤꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯏꯇꯥꯎ ꯉꯁꯥꯏ ꯎꯏꯁꯤꯜꯂꯨ ꯌꯥꯔꯝꯗ ꯃꯤꯠꯁꯦ ꯃꯁꯥ ꯃꯊꯟꯇ ꯑꯩꯒ ꯍꯧꯔꯝꯗꯕꯤꯗ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯏꯇꯥꯎ ꯑꯩꯁꯨ ꯃꯗꯨꯃꯛ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯑꯗꯨꯒ ꯁꯪꯒꯣꯏꯗ ꯐꯤ ꯃꯌꯥꯝ ꯐꯧꯔꯝꯃꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯗꯥꯎꯁꯤ ꯌꯥꯏꯗ ꯈꯟꯗꯅ ꯑꯗꯨꯝ ꯃꯥꯗꯅ ꯑꯀꯪꯕ ꯈꯟꯗꯅꯅꯦ ꯐꯤꯗꯣ ꯈꯔ ꯀꯪꯕ ꯌꯥꯎꯔꯝꯕꯗꯨꯗ ꯃꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯊꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯩꯅ ꯍꯔꯥꯎ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯑꯣꯏꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯁꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯕꯩ ꯋꯥꯅꯤꯗ ꯏꯇꯥꯎ ꯃꯤꯠꯀꯥꯁꯦ ꯆꯐꯨ ꯍꯦꯛ ꯂꯥꯎꯊꯣꯔꯛꯏꯀꯣ ꯇꯥꯟꯖꯥꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯥꯏꯗ ꯌꯥꯗꯕꯗꯒꯤ ꯄꯥꯏꯅꯤꯡꯗ ꯑꯗꯨꯝ ꯄꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡꯗꯨ ꯏꯇꯥꯎ ꯑꯗꯨꯁꯨ ꯗꯣꯁꯥ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎꯒꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯄꯥꯏꯕ ꯁꯣꯛꯄ ꯌꯥꯗꯦ ꯀꯥꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯐꯅꯦꯛꯇꯅ ꯌꯣꯝꯂꯒ ꯆꯥꯎꯔꯛꯏꯅꯤ ꯍꯥꯏ ꯑꯩꯈꯣই ꯏꯃꯥꯅꯗꯤ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯅ ꯉꯝꯃꯤꯁꯦ ꯐꯅꯦꯛꯅ ꯍꯥꯟꯅ ꯆꯥꯛꯎꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯂꯝꯖꯤꯡꯅ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯈ꯭ꯔꯦ ꯏꯇꯥꯎꯅ ꯆꯨꯝꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯏꯃꯥꯒꯤꯕꯣ ꯍꯣꯏ ꯏꯃꯥꯒꯤꯕꯨꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯗꯣ ꯅꯇꯨꯒꯤ ꯐꯅꯦꯛꯇꯤ ꯂꯧꯁꯤꯜꯂꯨꯅꯨꯀꯣ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯅꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯀꯣ ꯑꯣ ꯂꯣꯏꯔꯦ ꯏꯇꯥꯎꯗꯣ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎꯒꯤ ꯋꯥꯁꯤꯗꯅꯦ ꯑꯩ ꯀꯔꯤꯅꯣꯝ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯦꯕꯣ ꯀꯩꯅꯣ ꯍꯥꯏꯔꯧꯕ ꯃꯥ ꯃꯇꯣꯝꯇ ꯇꯣꯛꯄꯤ ꯇꯧꯔ ꯂꯩꯁꯤꯗꯤ ꯃꯁꯤꯗꯤ ꯍꯥꯏꯔꯛꯀꯦ ꯌꯥꯝ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯦꯕꯗꯣ ꯃꯥꯅꯅꯦ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯔꯛꯄꯖꯥꯠꯅꯤ ꯃꯥꯁꯨ ꯍꯥꯟꯅ ꯇꯨꯝꯅ ꯌꯦꯡꯗꯕꯤꯗ ꯊꯨꯞꯇꯨꯅ ꯊꯝꯕ ꯐꯤꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯔꯦꯡ ꯃꯅꯤꯡ ꯌꯥꯟꯁꯤꯜꯂꯒ ꯍꯣꯕꯦ ꯇꯧꯗꯨꯅ ꯊꯣꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯃꯄꯥꯅ ꯍꯩ ꯏꯕꯨꯡꯉꯣ
ꯏꯁꯥꯒꯤ ꯐꯤꯗꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯣ ꯈꯨꯗꯩ ꯁꯦꯠꯄꯕꯨꯅ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯌꯦꯡꯊꯔꯛꯄꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛꯇꯣ ꯑꯗꯨ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯌꯥꯏ ꯅꯣꯡ ꯐꯥꯗꯣꯛ ꯏꯟꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏ ꯏꯇꯥꯎ ꯑꯗꯣ ꯑꯩꯅꯗꯤ ꯏꯟꯖꯔꯣꯏꯀꯣ ꯌꯥꯝ ꯅꯥꯞ ꯆꯥꯗꯕ ꯊꯕꯛꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯌꯦꯡꯅ ꯀꯅꯥꯗꯩ ꯀꯔꯤ ꯍꯨꯔꯥꯟꯁꯦ ꯍꯥꯏꯅꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯨꯔꯥꯟꯐꯝꯁꯤ ꯂꯩꯔꯦ ꯉꯥꯄ꯭ꯔꯨꯝꯗꯧꯅ ꯁꯤꯠ ꯅꯥꯟꯕ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯥꯏꯖ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯣꯏꯗꯣ ꯑꯣꯏꯅ ꯍꯨꯔꯥꯜꯂꯁꯦ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯖꯕ ꯉꯥꯅꯨ ꯂꯥꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯀꯠꯂꯁꯦ ꯍꯌꯦꯡꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯀꯣ ꯈꯪꯉꯤꯗꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯀꯣꯛꯀ ꯈꯣꯠꯂꯒ ꯑꯃꯨꯛ ꯂꯩꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥ ꯏꯇꯥꯎ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯃꯣꯏꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯤꯒꯨꯝꯁꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯅ ꯂꯩꯖꯕꯅꯦꯕ ꯑꯩꯈꯣꯏꯅꯗꯣ ꯍꯨꯔꯥꯜꯂꯒ ꯆꯥꯎ ꯃꯣꯏꯅ ꯁꯥꯞ ꯑꯃꯨꯛ ꯇꯧꯔꯣ ꯑꯩꯈꯣꯏꯅꯤ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗ ꯆꯦꯟꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯃꯣꯏꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯤꯔꯒꯨꯝꯁꯦ ꯑꯇꯣꯞꯄ ꯃꯣꯏꯅ ꯌꯦꯡꯉꯁꯦꯕ ꯀꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯋꯥꯅꯤꯅꯦ ꯍꯥ ꯌꯥꯝ ꯈꯪꯕ ꯍꯩꯕ ꯍꯩꯄꯥꯔꯤꯅꯤꯅ ꯌꯥꯝ ꯍꯩꯊꯨꯔꯤ ꯁꯥꯔꯛꯀꯅꯨꯀꯣ ꯃꯣꯏꯒꯤ ꯉꯥꯅꯨ ꯂꯥꯕꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯀꯨꯏꯔꯕꯅꯦ ꯇꯤꯟ ꯀꯨꯠ ꯌꯣꯜꯂ ꯂꯩꯔꯛꯏꯁꯦ ꯗꯨꯛ ꯌꯥꯝꯅ ꯍꯥꯎꯗꯧꯕꯗꯨꯕꯨ ꯍꯨꯔꯥꯟꯒꯨꯝꯁꯤꯅꯤ ꯉꯥꯏꯈꯣꯅꯦ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯅꯪꯅ ꯌꯥꯝ ꯈꯜꯂꯤꯗꯣ ꯍꯥ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯅꯪꯅ ꯌꯥꯝ ꯈꯟꯖꯔꯤꯗꯣ ꯂꯥꯏꯖꯗꯣ ꯅꯪꯒꯤ ꯅꯨꯄꯤꯔꯣ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯅꯅꯦꯝꯕꯣꯛ ꯇꯥꯏꯅ ꯍꯥꯏꯁꯤꯅꯗꯤ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯑꯁ ꯑꯇꯣꯞꯄ ꯅꯪꯁꯤꯗꯤ ꯌꯥꯝ ꯅꯪꯖꯕ ꯂꯥꯏꯔꯕ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ ꯃꯈꯣꯏꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯣ ꯄꯥ ꯄꯨꯒꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯈꯪꯁꯤꯅ ꯑꯗꯣ ꯂꯥꯏꯁꯤꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯝ ꯑꯣꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯁꯤꯟꯐꯝ ꯃꯇꯥꯁꯤꯗ ꯌꯥꯔꯛꯇꯧ ꯃꯥꯟꯗꯕ ꯑꯗꯨꯒꯤꯅꯤ ꯅꯪꯗꯤ ꯂꯣꯟ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯔꯦꯀꯣ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯗꯅꯒ ꯂꯩꯔꯖꯥꯠꯅꯤꯅꯦ ꯍꯥ ꯍꯨꯔꯥꯟꯕ ꯅꯪꯁꯤ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯔꯥꯞꯄ ꯅꯨꯄꯤ ꯑꯣꯏꯗꯅ ꯅꯪꯒꯤ ꯃꯔꯝ ꯈꯪꯗꯕꯅꯤ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯈꯟꯅꯕ ꯌꯥꯏ ꯃꯗꯨꯃꯛꯁꯨ ꯅꯠꯇꯦꯗꯣ ꯀꯥꯟꯅꯔꯣꯏ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯗꯣ ꯀꯥꯟꯅꯗꯕꯅꯤ ꯅꯤꯡꯈꯥꯏꯔꯛꯄꯗꯕ ꯅꯜꯂꯒ ꯁꯤꯕ ꯁꯣꯏꯔꯦꯀꯣ ꯂꯝꯖꯤꯡꯅ ꯍꯤꯔꯥ ꯅꯪꯁꯨ ꯑꯗꯨꯃꯨꯛ ꯍꯥꯏꯃꯜꯂꯤꯗ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯄꯥꯈꯪ ꯏꯇꯥꯎꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯃꯁꯥꯅ ꯌꯥꯔꯦ ꯂꯦꯝꯅ ꯂꯧꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯗꯅ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯔꯅꯤ ꯑꯩꯁꯦ ꯂꯝꯖꯤꯡ ꯍꯨꯔꯥꯟꯕ ꯑꯣꯏꯖꯔꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯇꯣꯛꯀꯦ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯣꯛꯄ ꯌꯥꯕꯁꯤꯀꯣ ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯁꯤꯗꯤ ꯌꯥꯔꯦ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯆꯤꯟꯅ ꯐꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯏꯃꯥꯡꯗ ꯊꯕꯛ ꯑꯣꯏꯅ ꯍꯦꯛ ꯎꯠꯂꯕ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯁꯨ ꯂꯦꯝꯕ ꯈꯪꯉꯤꯗꯅ ꯂꯥꯎ ꯆꯠꯂꯁꯤ ꯅꯇꯨ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯔꯣꯏꯁꯤ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤ ꯈꯨꯍꯥꯏꯗꯨꯗꯤ ꯐꯖꯗ꯭ꯔꯦ ꯏꯇꯥꯎ ꯏꯇꯨ ꯀꯥꯏꯅ ꯑꯣꯏꯐꯥꯎ ꯑꯣꯏꯗ꯭ꯔꯤ ꯍꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯩꯊꯥꯕ ꯅꯇꯨ ꯑꯣꯏꯔꯗꯧꯅꯤ ꯂꯦꯡꯉꯁꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯔꯣꯏꯕꯗ ꯉꯥꯡꯅꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯃꯥꯜꯗꯨ ꯃꯥꯒꯤ ꯌꯦꯟ ꯍꯨꯔꯥꯟꯈꯤꯕꯒꯤ ꯁꯥꯎꯟꯗ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤ ꯃꯥ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯕꯨ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯤ ꯍꯥꯏꯅ ꯆꯥꯔꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯍꯨꯔꯥꯟꯕ ꯂꯝꯖꯤꯡ ꯍꯥꯏꯗꯨꯒ ꯂꯦꯝꯕ ꯍꯥꯏꯕ ꯆꯥꯎꯕ ꯍꯦꯜꯍꯧꯗꯕ ꯀꯛꯁꯨ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯂꯩꯕꯗꯨꯒꯅꯦ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯦꯕ ꯃꯈꯣꯏꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯌꯨꯝ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦꯕ ꯈꯪꯅꯤꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯇꯣꯃꯥꯁ ꯁꯥꯎꯅ ꯂꯥꯛꯄꯅ ꯂꯝꯖꯤꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯗꯨ ꯀꯜꯂꯞ ꯇꯧꯅ ꯏꯃꯨꯡ ꯂꯣꯌꯥ ꯂꯩꯇꯕ꯭ꯔꯣ ꯅꯪ ꯈꯣꯔꯥ ꯇꯣꯃꯥꯜꯅꯤ ꯃꯄꯥꯟꯗꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯄꯥ ꯂꯣꯌꯥ ꯃꯃꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯄꯨꯂꯞ ꯊꯣꯛꯂꯛꯏ ꯄꯔꯞ ꯇꯧꯗꯨꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯇꯣꯃꯥꯜꯅ ꯍꯩ ꯏꯕꯨꯡ ꯂꯣꯌꯥ ꯅꯆꯥ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯈꯨꯔꯥ ꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯉꯥꯡꯅꯕ ꯄꯥꯝꯃꯤ ꯈꯨꯔꯥ ꯅꯁꯨ ꯅꯨꯄꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯕꯒꯦ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯅꯁꯨ ꯅꯨꯄꯥꯗꯤ ꯂꯩꯇꯦ ꯍꯜꯂꯛꯇ꯭ꯔꯤꯅꯤ ꯈꯨꯔꯥ ꯂꯣꯌꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯒ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯗꯤ ꯈꯪꯗꯕ꯭ꯔꯥ ꯂꯩꯀꯥꯏꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡ ꯇꯧꯔꯒ ꯂꯩꯔꯤ ꯍꯥ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯅꯈꯣꯏ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯌꯦꯟꯗꯣ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯕꯁꯦ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯁꯤ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ
ꯈꯨꯔꯥ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯣ ꯆꯨꯝꯃꯤ ꯈꯨꯔꯥꯅ ꯍꯥꯏꯕ ꯏꯕꯨꯡꯁꯤꯒꯤ ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎ ꯌꯦꯡꯗꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯉꯥꯡꯁꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯅꯣꯔꯣꯛꯇ ꯇꯥꯕ ꯍꯥꯏꯕꯗꯣ ꯃꯇꯥꯔꯦ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯏꯆꯥꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯗꯀꯣ ꯈꯨꯔꯥ ꯅꯆꯥꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅꯒ ꯌꯨꯝ ꯑꯁꯤꯗ ꯀꯌꯥ ꯂꯩꯇꯕꯁꯤꯗ ꯈꯨꯔꯥꯒꯤ ꯌꯦꯟꯒꯤ ꯃꯃꯜꯗꯣ ꯁꯦꯜ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯥꯏꯕꯤꯈ꯭ꯔꯣ ꯍꯩ ꯃꯃꯥ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ ꯈꯔ ꯊꯨꯅ ꯇꯧꯁꯤ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯔꯦ ꯈꯨꯔꯥ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯅꯁꯨ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯖꯒꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯖꯔꯣꯏ ꯅꯆꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯐꯔꯦ ꯅꯆꯥꯁꯦ ꯈꯔ ꯉꯥꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯜꯂꯨꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯗꯤꯀꯣ ꯂꯣꯌꯥ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯆꯠꯂꯒꯦꯀꯣ ꯐꯅꯤ ꯈꯨꯔꯥ ꯅꯆꯥ ꯁꯨꯝ ꯂꯩꯖꯧꯔꯦ ꯍꯩ ꯃꯃꯥ ꯅꯆꯥ ꯑꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯃꯊꯧ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯍꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯤꯃꯈꯩ ꯇꯧꯕꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯍꯟꯇꯛ ꯑꯁꯤꯗ ꯑꯩ ꯃꯤꯃꯥꯡ ꯐꯝꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯍꯥꯛꯅꯅꯦ ꯅꯆꯥ ꯅꯨꯄꯥ ꯁꯦꯟꯅꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯅꯆꯥ ꯑꯁꯤ ꯆꯠꯂꯤꯕ ꯁꯠ ꯑꯁꯤ ꯃꯃꯥ ꯅꯍꯥꯛꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯍꯥꯛꯁꯨ ꯅꯆꯥ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯅꯤ ꯃꯆꯥ ꯃꯥꯡꯍꯟꯕꯁꯦ ꯃꯃꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯂꯥꯟꯗꯦ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯀꯩꯗꯧꯕꯒꯦ ꯑꯩꯁꯨ ꯏꯆꯥꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯝꯂꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯛꯇꯕ ꯆꯥꯃꯒꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯔꯦ ꯇꯨꯃꯤ ꯂꯩꯔꯣ ꯃꯁꯤ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ ꯐꯅꯅꯕ ꯃꯌꯨꯝ ꯊꯨꯅ ꯄꯥꯜꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯨꯛ ꯇꯥꯅ ꯋꯥꯔꯛꯈꯤꯁꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯣ ꯋꯥꯅꯕꯅꯤ ꯑꯗꯨꯅ ꯏꯆꯥꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯔꯛꯈꯤꯁꯤ ꯐꯔꯦ ꯑꯗꯨꯝ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯗꯣ ꯅꯨꯃꯤꯗꯥꯡ ꯂꯦꯡꯗꯅ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯌꯨꯀꯣ ꯑꯩ ꯃꯤ ꯑꯃ ꯇꯧꯅꯔꯨꯈꯤꯒꯦ ꯊꯕꯛꯀꯤ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯥꯏꯖꯒꯦ ꯆꯠꯊꯣꯛꯍꯜꯂꯝꯂꯔꯣꯏ ꯑꯩꯅ ꯐꯅꯝ ꯁꯤꯜꯂꯝꯂꯒꯦ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯃꯊꯧ ꯆꯥꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯁꯤꯗ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯜꯂꯕꯅꯤ ꯄꯦꯜꯂꯦꯗꯀꯣ ꯏꯆꯥ ꯄꯤꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯑꯁꯨꯛ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕꯁꯤꯕꯣ ꯏꯆꯥꯅ ꯐꯠꯇ꯭ꯔꯦ ꯃꯃꯥꯗ ꯇꯥꯏꯅꯕ ꯃꯃꯥ ꯑꯩꯈꯣꯏꯁꯦ ꯐꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥ ꯐꯠꯇ꯭ꯔꯦ ꯃꯃꯥꯗ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅꯅꯦ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅꯦ ꯅꯨꯄꯤꯒ ꯑꯣꯏꯅ ꯄꯣꯛꯆꯔꯣꯏ ꯄꯦꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯀꯌꯥꯁꯨ ꯏꯁꯔꯛ ꯑꯣꯏꯕ ꯃꯤꯋꯥꯁꯨ ꯇꯥꯕ ꯈꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯈꯥꯔꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯍꯥꯛꯁꯦ ꯑꯩ ꯃꯃꯥ ꯀꯣꯏꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯊꯥꯔꯤꯛꯅ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯊꯕꯛꯅꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯝꯇ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯇꯣꯝꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯏꯁꯧꯅ ꯃꯥꯡꯇ ꯇꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯩꯕ ꯑꯗꯨꯕꯨꯕ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯏꯁꯧ ꯂꯥꯡꯕꯇ ꯃꯇꯥꯏꯕ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯤ ꯑꯗꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕ ꯑꯝꯇ ꯁꯤꯟꯁꯤ ꯍꯥꯏꯖꯔꯤꯕ ꯃꯕꯨꯡ ꯑꯁꯤꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯏꯌꯥꯗ ꯌꯥꯏ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯀꯨꯏꯅ ꯂꯩꯕꯗ ꯑꯀꯥꯏꯕ ꯂꯩꯗꯣꯔꯤꯕꯁꯤꯗꯤ ꯑꯗꯨꯅ ꯑꯝꯇ ꯈꯟꯅꯁꯤ ꯑꯩꯁꯨ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯔꯒ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯂꯥꯛꯀꯅꯤꯀꯣ ꯃꯗꯨ ꯍꯥꯟꯅ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯑꯗꯨꯒ ꯑꯃꯠꯇ ꯂꯩꯕ ꯏꯆꯥ ꯅꯠꯇꯤꯌꯦ ꯃꯃꯥ ꯑꯩꯅꯅꯦ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯝꯅ ꯁꯤꯜꯂꯁꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅꯅꯦ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯉꯥ ꯆꯥꯁꯤ ꯋꯥꯈꯜ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯣꯝꯗꯅ ꯂꯝꯖꯦꯡ ꯂꯦꯝꯕ ꯂꯥꯏꯖ ꯂꯨꯝꯕ ꯂꯥꯛꯂꯤ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯂꯝꯖꯤꯡꯅ ꯏꯇꯧ ꯂꯦꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ ꯈꯪꯗꯦꯕ ꯃꯌꯨꯝꯗ ꯆꯪꯂꯒ ꯎꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯂꯥꯏꯖ ꯍꯥꯏꯕ ꯅꯨꯄꯤꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯁꯣꯝꯗꯅ ꯅꯨꯄꯤ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯊꯣꯔꯛꯇꯕꯒꯤ ꯉꯥꯎꯔꯒ ꯆꯠꯈꯤꯗꯧꯔꯦꯕ ꯄꯦꯕꯦꯠ ꯃꯆꯥ ꯂꯨꯝꯕꯗꯧꯅ ꯂꯨꯝꯕꯁꯤ ꯐꯥꯎꯕ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦꯅꯦ
Itaw, nangko, yam karim na brahay mo, nango dalo ay napulap tayo ng kaniko si. Yung dagi, mataga sa turak paga, asak may da, gi hay si mo inek toro dun. Sao kinyo itaw, ay napagitaw ni ba? Uy, ko ni yan nga nukra, hura lang sabas din. Madugi, ano ba, koktang mo to malay dun na, ko ipabung na ne. Migi, mapot maral hura lang say, waro. Italaga, hayram bazanita. Aduga di, imaga pabunga, ako ni sang dun na. Karigi migi mapot hura lang sari ba? Nangi kariwa lali. Ikaw na kariwa lali hay dun na ne. Amok toy ba ise, ngang mo da, laypang am na kang jayum da so. Aday, sumu, nupishin thorak tab ka. Ay na, i-karakter na ba, mayam na sang laga, lan tawag dun ko, kasi nupise. Chay pasan niran ko. Kang bao kong na dri, mayam sang laga lan tawag ni kain. Ay na di, yaw sa roy ko. Chapu kai ba tang na, kok siya, kai ba ngam sa roy bay. Hoy ni, ato si sumi ni. Ay na, koy daw siya tong, sa kong nindori nga sisi. Ay daw, tuto, iyaw to. Sauro na ba, natupa sa bise, laak liba ising sok ba. Tahang na pangmatan sa ni, suyan ba yade ko, ay ning mo daw, sa ita, kang ita na. Huran, sorry. Ay siya, chainam nam ni. Kasi laptak lew na pa ni. Lamsing na, nanggam ko, sorry nga si. Asi hayram laga, lai sa kinakta, perperp sang sili. Lamsing, apam nung siba na kan kiba na, ikay ki hay balay kitri. Nupa siso, nang haroy matagom na, tahat-tahan na hayray. Liza, ising sok bulay. Ising na sok tradi, ay sok pigi yap. Ado, wam so ay ningin ng wanda, yadab daw bino. Soy da biya biyo ko. Talamsing, kariwano, higda takpiyo. Ising di ay nasoksari, biyarani. Ado, ay iwa sida, hong na kang dahay na ubigano. Lambi lamzaw ni kang say. Ado, nangun na mapang mo siya. Yam tang na pangutan sa hikoy ba sida, tangay pa da bagi, papam sida hay sabani, lana kan gano ko. Liza, ay nang bu, ay na, tamoy siyang nanusiri nang bu. Nang bu, ay yoy yung country. Nahak na taba na bimta, ay yung country. Aigi minasina, aduna nahak na aigi wapamse, yabiyo. Aingon na nusi hayriba, talamsing siya. Kanano hayba, nasana kang sa dramali. Mahaydo, ikay pa kang napali ba ni? Layting ikag nati. Laykay da, huran sinti tawag ba nahak na, aingon na nusi kay na haydo, ikay do. Miyoy ba ko'y nihingli ba siya? Pasabalam sa sazat, niti niyong kak ng punsibo, masak kang nihing ba ba ni? Ado ka somdi, madugi magul, nasiyan mamiso nati. Adom, inakul masasu ay sano. Lamsa sazat bu luja badi, mido, kay shukanda ba, mire maido oira badi. Amok hana, ay punsi diye kan birakano. Nakoy gumag o sila ba lemte, ay sasarake, warobino. Ngay ko Liza. Miku amta ngay ko. Nang nahay ka tabuloy na dro, at di ay iwasuta ko. Hoy, mani, ay huran mani. Yam na suok ta mani. Adubo ay shumini. Miyoy na puklam mana, apam nung sibuso, puklanuhay ba siyate. Aduga, ay punsi na, kanagumi amagi mapamda, aran ba tawki ba tilayti. Nahak na, ay punsigi ahan mani, aray bas oy gani, masigaw gano. Aduga mana, ay guna singnagi kalagano, masisukang silo, ay siya, lamsing ni. Ay namita kamdaki pot amta, ay yoy da na di, kasi pautok di. Oy daw siyaroy. Ay daw pang krabadi, apawoy gira, pataboy gira. Adumag, ay yoy daw ni, masikang na ko. Aduga, ay kibang da. Ato po na pa mong eksat minaram laba. Matamduda ay shikanano haibto. Mayek siyang nasukang narasi, yari sa to, tengkri. Kahito ina, daw sa sayno kang gani. Uy, suiroy dabto, saktasi ka, tuy! Asiyari ka yam saw na sakri Liza to. Lamsing, matway aroy bida nungay tri, mahak na kalam mapumba, loy na kairi, bigop asida. Amok su ikay mapawri, nubisa o'y bimagi mapamta. Liemba na, ito. Masigi nubisi, napal di pa nagkari. Masi, itaw gini piyoy dam suya daman. Ay so, itaw gina tingpangin. Masi, masanya dyan so, kong parasi. Kari-kaligi ha. Kasyulay tabi nubi magong manaso, itaw da, asok kinahirang ba di, ay siyang piyani. Saw kinito. Masi, ay inay na taw sa rubagi mahipang sa bani. Masi, tay pangisa na bini. Apabang ang tapang miyoy bay ko'y gilisan ni. Patami di, kanana supam di. Miyoy na singtana di. Mahak mo pa minusya ito na. Pasang yada na, na mahat na pabadi, ay pamti. Nataw na pamsabadi. Ay siyang matamoy sibo, basakang na. Ay gidamag, punsiki kong loy uy minabado ni. Ngasi di ay may tiri, makakimapamta. Ay ngasi dagi, aran matabang tatawar uy liam ni. Itaw, iko'y su, imay pagi mating pang doon na, apaba.
ꯃꯁꯥ ꯃꯣꯏꯔꯁꯤ ꯄꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯗꯣ ꯂꯥꯏꯖꯗꯤ ꯅꯪ ꯂꯧꯔꯣꯏ ꯍꯥꯏꯔꯣ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥ ꯑꯗꯨꯝ ꯂꯧꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯤꯉꯩꯗ ꯎꯄꯥꯏ ꯌꯦꯡꯒꯗꯕꯅꯤ ꯅꯪꯗꯅ ꯏꯇꯥꯎꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯏꯇꯥꯎꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯜꯂꯒꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯁꯣꯝꯗꯅ ꯇꯣꯟꯗꯣꯟ ꯃꯤꯡꯁꯦꯜꯒꯤ ꯃꯥꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯖꯩ ꯇꯨꯝꯃꯤꯟ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯤꯡꯁꯦꯜꯁꯤꯗ ꯎꯕꯗꯗꯤ ꯁꯛꯁꯦ ꯌꯥꯝ ꯐꯖꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯅꯥ ꯂꯩꯕꯥꯛꯁꯤ ꯂꯩꯕ ꯇꯝꯕ ꯄꯥꯈꯪ ꯑꯃꯠꯇꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯃꯤꯠꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯡꯂꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯤꯕ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯝꯇ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯕꯒꯤ ꯃꯁꯤꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯆꯥꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯃꯤꯅꯗꯤ ꯈꯪꯗꯕ ꯍꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯅꯍꯥꯛꯁꯤ ꯇꯣꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯂꯩꯔꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯁꯨ ꯉꯝꯖꯗꯦꯗꯣ ꯏꯁꯥ ꯏꯊꯟꯇ ꯋꯥꯅ ꯈꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯛ ꯐꯖꯕ ꯑꯩꯒꯤ ꯁꯛ ꯑꯁꯦ ꯍꯦ ꯁꯝ ꯅꯍꯥꯛꯅ ꯊꯤꯍꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯁꯝꯅꯦꯟ ꯇꯧꯔꯤꯁꯦ ꯌꯦꯡꯄꯥꯛꯀꯨꯝꯅ ꯂꯣꯏꯅ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯗꯨꯒꯤ ꯂꯩꯕ ꯉꯥꯛꯇ ꯃꯁꯤꯗꯤꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯨꯍꯤ ꯇꯩꯔꯒ ꯅꯨꯡ ꯌꯥꯟꯁꯤꯜꯂꯒ ꯌꯦꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯝꯅꯦꯟ ꯇꯧꯔꯤꯁꯤ ꯂꯥꯏꯃ ꯆꯥꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯣꯏꯌꯥ ꯃꯪꯒꯣꯜ ꯃꯁꯤꯗ ꯐꯝꯂꯗꯨꯅ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯌꯥꯝ ꯄꯦꯟꯖꯅ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛ ꯂꯦꯝꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯌꯦꯡꯉꯨꯅꯤ ꯃꯃꯥ ꯅꯍꯥꯛꯁꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯂꯤꯕꯅꯣ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯤ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯊꯃꯣꯏꯁꯦ ꯄꯦꯟꯃꯟꯈ꯭ꯔꯗꯅ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯂꯝꯂꯤꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯆꯨꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯆꯥꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯣꯏꯗ꯭ꯔꯤ ꯂꯩꯀꯥꯏꯁꯤꯅꯁꯨ ꯍꯥꯏꯕ ꯏꯅꯥꯁꯤꯅ ꯇꯥꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀோ ꯂꯝꯖꯤꯡꯅ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯖꯩꯗ ꯉꯁꯤꯗꯤ ꯍꯥꯏ ꯏꯃꯥ ꯊꯤꯗ ꯃꯁꯤꯗꯤ ꯍꯣꯏ ꯏꯆꯥꯁꯤ ꯍꯟꯗꯛꯇꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯂꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯤꯔꯒꯅꯦ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕ ꯈꯪꯂꯕ꯭ꯔꯣ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯇꯥꯁꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯅꯆꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯝ ꯊꯤꯖꯒꯦ ꯍꯥꯏꯅꯕ ꯅꯨꯄꯤ ꯄꯥꯝꯖꯗꯦꯀோ ꯅꯆꯥꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯁꯨ ꯍꯥꯏꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡ ꯇꯨꯃꯤꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯣꯏꯌꯥꯅ ꯃꯁꯤꯅ ꯐꯔꯦꯍꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯂꯥꯟꯗꯦ ꯑꯩꯒ ꯂꯩꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯅ ꯊꯤꯒꯗꯕꯅꯤ ꯑꯩꯁꯨꯃꯗꯨ ꯄꯥꯝꯃꯤ ꯏꯄꯥꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯏ ꯃꯃꯥ ꯃꯁꯤ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯃꯁꯤꯅ ꯐꯔꯦꯍꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯂꯥꯟꯗꯦ ꯃꯃꯥ ꯑꯩꯒ ꯂꯩꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯅ ꯊꯤꯖꯒꯗꯕꯅꯤ ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯃꯤ ꯏꯄꯥꯁꯨ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯅꯃꯥꯁꯤ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯅꯤ ꯌꯥꯏ ꯄꯥꯕꯨꯡꯁꯨ ꯌꯥꯏꯀꯣ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯏꯃ ꯀꯥꯟ ꯆꯥꯗꯅꯅꯦ ꯃꯦꯂꯩ ꯂꯥꯡꯕ ꯁꯥꯗꯅ ꯍꯣ ꯑꯍꯜ ꯊꯪꯗꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ ꯂꯥꯏꯃ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯁꯤꯕꯨ ꯍꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯕꯨ ꯃꯄꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗꯅꯦ ꯃꯆꯥꯁꯤꯁꯨ ꯆꯣꯞꯇꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯁ꯭ꯋꯥꯏꯁꯦ ꯋꯥ ꯌꯥꯝ ꯆꯤꯟꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯂꯣꯏꯌꯥ ꯅꯣꯛꯅꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯃꯦꯝꯇꯣꯟꯅ ꯕꯦꯝꯃ ꯇꯥꯕꯔꯣ ꯃꯄꯥꯟꯁꯤꯗ ꯑꯝꯇ ꯊꯣꯛꯂꯧꯁꯦ ꯏꯃꯥꯅꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯏꯖꯅ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣꯏ ꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯄꯥꯠ ꯆꯠꯂꯔꯣꯏ ꯅꯅꯦ ꯃꯥꯟꯕꯤ ꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯨ ꯑꯣꯏꯅ ꯆꯠꯂꯨꯈꯤꯒꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁꯣꯏꯗꯣꯏꯅꯤ ꯏꯃꯥ ꯆꯥꯛꯁꯨꯅꯦ ꯃꯣꯏꯗ ꯆꯥꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅꯅꯦ ꯏꯃꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤꯀꯣ ꯑꯗꯣ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯂꯩꯀꯥꯏꯗꯒ ꯆꯠꯂꯝꯒꯅꯨꯀꯣ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯆꯦꯛꯁꯤꯟ ꯂꯩꯔꯝꯃꯨ ꯐꯔꯦ ꯏꯃꯥ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯆꯠꯊꯣꯏꯗ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯣ ꯉꯟꯅ ꯁꯣꯛꯂꯨꯔꯒꯦ ꯅꯆꯥꯅ ꯍꯣꯏ ꯅꯨꯃꯤꯠ ꯊꯦꯡꯗ꯭ꯔꯤꯉꯩꯗꯅꯦ ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯔꯣ ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯦꯀꯣ ꯏꯃꯥ ꯆꯠꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯣꯟꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯈꯥꯕꯁꯨ ꯂꯥꯏꯖ ꯂꯨꯝꯕ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯆꯞ ꯆꯥꯅꯅ ꯂꯥꯏꯖꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯣꯂꯤ ꯇꯧꯗꯨꯅ ꯇꯣꯟꯗꯣꯟ ꯈꯥꯕ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯃꯁꯥꯗꯣ ꯇꯣꯟꯗꯣꯟꯅ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯅ ꯂꯥꯛꯈ꯭ꯔꯦꯗ ꯑꯩꯁꯦ
ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯃꯥꯟꯖ ꯄꯥꯝꯃꯨꯕꯁꯦ ꯑꯁꯤ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯥꯕꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯔꯣ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯑꯩꯁꯨ ꯄꯤꯌꯨꯔꯣ ꯌꯥꯔꯗ꯭ꯔꯣ ꯌꯥꯅꯤꯗ ꯇꯥ ꯈꯥꯕꯕꯨ ꯀꯩ ꯊꯕꯛꯀꯤ ꯂꯥꯛꯄꯤꯔꯝꯃꯤꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯈꯥꯕ ꯌꯥꯝ ꯏꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯔꯣ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯁꯨꯝ ꯂꯩꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯎꯖꯔꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯒꯦꯗꯅ ꯑꯃꯨꯛꯇ ꯂꯥꯏꯖ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯇꯣꯟꯗꯣꯟꯅ ꯇꯥ ꯈꯥꯕ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯝ ꯇꯥꯏꯖꯒꯦ ꯅꯁꯟꯕꯨ ꯇꯧꯕ ꯉꯝꯕꯤ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯑꯩ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯇꯥ ꯈꯥꯕꯒꯩꯒ ꯅꯨꯡꯁꯤꯅꯔꯁꯤ ꯌꯥꯗꯕ ꯇꯧꯕꯤꯅꯨꯀꯣ ꯀꯥꯏꯗꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯆꯠꯊꯣꯛꯑꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯗꯨꯕꯨ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯅꯃꯥ ꯌꯥꯝ ꯀꯜꯂꯤꯅ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯣ ꯅꯪꯕꯣ ꯕꯦꯝꯃ ꯅꯁꯛꯇꯨꯒ ꯈꯔ ꯐꯖꯔꯗꯤ ꯃꯐꯩꯗꯣ ꯎꯕꯗ ꯀꯤꯕꯨ ꯀꯤꯖꯩꯒꯦ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯆꯠꯂꯣꯀꯣ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯇꯥ ꯈꯥꯕ ꯍꯥꯏꯖꯩ ꯅꯨꯡꯖꯩ ꯃꯇꯤꯛ ꯎꯁꯤꯠꯇꯅꯁꯨ ꯎꯕꯤꯒꯅꯨ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯌꯥꯕꯤꯗ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯨꯝꯕ ꯍꯩꯕꯤꯁꯦ ꯃꯁꯤ ꯂꯥꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯈꯪꯅꯤꯗꯅ ꯇꯥ ꯈꯥꯕ ꯑꯩ ꯆꯠꯂꯦ ꯑꯗꯣ ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯒꯅꯤ ꯁꯣꯏꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯣꯟ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯆꯦꯟꯖꯠꯆꯈ꯭ꯔꯦ ꯈꯥꯕꯅ ꯎꯗꯛꯄꯅꯤ ꯉꯁꯤꯁꯦ ꯇꯥ ꯈꯥꯕ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯈꯥꯕ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯍꯧꯗ꯭ꯔꯦ ꯇꯣꯟꯗꯣꯟ ꯏꯁꯤꯡ ꯄꯨꯟꯗꯨ ꯁꯨꯃꯥꯡꯗ ꯊꯥꯗꯔꯝꯂꯒ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯣꯟꯗꯣꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯃꯥꯗꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯏꯁꯥꯗ ꯀꯅꯥ ꯂꯥꯛꯆꯔꯛꯄ ꯌꯥꯎꯔꯕꯒꯦ ꯏꯁꯥꯒꯤ ꯏꯃꯥ ꯂꯩ ꯍꯥꯏꯌꯨ ꯏꯃꯥ ꯊꯤꯛ ꯇꯧꯒꯦ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯥ ꯑꯩ ꯉꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯀꯥꯏꯖꯩ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯃꯁꯤꯒꯤ ꯎꯇꯥꯡꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯨꯟꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯏꯁꯥꯅ ꯁꯤꯖꯔꯨꯅꯦꯒꯦ ꯏꯃꯥ ꯇꯧꯒꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯇꯤꯛ ꯅꯠꯇꯦ ꯃꯃꯥꯁꯤꯁꯨ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯃꯥꯏꯁꯦ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯁꯤꯁꯨ ꯑꯩꯒꯤ ꯀꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯗꯅ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯃꯍꯥ ꯇꯧꯕ ꯉꯝꯕꯤ ꯃꯃꯥ ꯃꯥꯟꯕꯤꯁꯤꯡꯅ ꯏꯁꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯌꯦꯜꯂꯛꯂꯕꯀꯣ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯏꯃꯥ ꯆꯠꯂꯨꯒꯦ ꯑꯗꯨꯒꯅꯦ ꯂꯥꯟ ꯇꯧꯔꯨꯒꯦ ꯍꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅꯁꯨ ꯊꯥꯔꯤꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯁꯥꯗꯅ ꯇꯣꯛ ꯀꯞꯂꯅꯨ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯊꯥꯔꯤꯛ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯝꯇꯣꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯊꯕꯛ ꯆꯠꯈꯤ ꯃꯦꯝꯇꯣꯟꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯗꯨꯅ ꯀꯥꯔꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯂꯥꯏꯖꯁꯨ ꯃꯃꯥ ꯍꯜꯂꯛꯄꯁꯤꯗ ꯍꯔꯥꯎꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ ꯍꯥꯏ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯃꯨꯟꯅ ꯁꯦꯒꯧ ꯂꯥꯛꯄꯤ ꯅꯪ ꯃꯉꯥꯏꯅꯦ ꯐꯥꯎꯔꯤꯁꯦ ꯍꯥ ꯁꯛ ꯐꯖꯔꯤꯁꯦ ꯅꯪꯒꯨꯝꯕꯤ ꯎꯇꯥꯡꯕꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯥꯗ ꯌꯦꯠꯄ ꯅꯠꯇꯤꯛꯂꯣ ꯏꯀꯥꯏꯗꯕꯤꯁꯤꯡꯁꯦ ꯃꯦꯝꯇꯣꯟ ꯍꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯂꯋꯥꯏ ꯂꯨꯇꯣꯟꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦ ꯆꯤꯟꯊꯤꯕꯤ ꯅꯪꯒꯨꯝꯕꯤꯒ ꯎꯁꯤꯟꯅꯕ ꯄꯥꯝꯗꯦꯅꯦ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯣꯏ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯤꯕꯁꯤꯗꯤ ꯃꯃꯥ ꯅꯪꯅ ꯏꯟꯁꯤꯟꯕꯔꯣ ꯑꯗꯣꯝꯇꯕꯨ ꯉꯝꯃꯤ ꯍꯥꯏꯕ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯏ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅ ꯀꯩ ꯄꯣꯛꯄ ꯇꯥꯕꯅꯤ ꯍꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯅ ꯎꯌꯥꯟ ꯃꯅꯤꯡ ꯈꯪꯂꯦꯗꯅ ꯅꯆꯥꯒꯤ ꯃꯁꯛ ꯃꯇꯧꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤꯗꯃꯛ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯛ ꯆꯣꯞꯅ ꯅꯆꯥꯒꯤ ꯅꯨꯄꯥ ꯐꯥꯒꯗꯕ ꯅꯠꯇꯦ ꯍꯤꯔꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯅꯦ ꯃꯃꯥ ꯑꯩꯅ ꯊꯥꯖꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯀꯥꯗ ꯌꯦꯠꯄ꯭ꯔꯣ ꯏꯕꯦꯝꯃ ꯏꯀꯥꯏꯗꯕꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥꯗ ꯂꯩꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯔꯣ ꯅꯪꯂꯣ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯤꯕꯁꯤꯕꯣ ꯃꯩꯊꯥꯕꯤ ꯆꯠꯂꯣ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯎꯌꯥꯟ ꯃꯅꯤꯡ ꯃꯥꯜꯂꯤ ꯀꯥꯏꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒꯅꯦ ꯍꯥꯏꯒꯠꯀꯅꯤꯁꯦ ꯅꯪ ꯑꯗꯨꯀꯥꯟꯗꯅꯦ ꯑꯩ ꯄꯦꯟꯒꯅꯤꯍꯦ ꯂꯥꯏꯃ ꯂꯥꯏꯖꯅ ꯏꯃꯥꯇꯣꯟ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯑꯗꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯕꯛ ꯀꯔꯤꯒꯤ ꯇꯧꯖꯔꯨꯅꯤ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯏꯅꯥꯎ ꯇꯣꯟꯗꯣꯟꯅ ꯅꯨꯄꯥꯗꯨꯗ
ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯔ ꯉꯥꯡꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗ꯭ꯔꯒ ꯇꯣꯟꯗꯣꯟ ꯃꯁꯥꯗ ꯍꯦꯛ ꯊꯥꯡꯕꯤꯌꯨ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯅꯍꯥꯒꯤ ꯈꯠꯅꯕ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯆꯠꯄꯤꯔꯣ ꯏꯃꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯅꯆꯥ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯊꯥꯔꯤꯛꯅ ꯍꯩꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦꯅꯦ ꯃꯦꯝꯇꯣꯟꯅ ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯆꯥꯅꯨꯄꯤꯅꯦꯅ ꯃꯃꯥꯗꯒꯤ ꯍꯦꯟꯕꯤ ꯄꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅ ꯄꯥꯝꯂꯅꯤꯒꯦ ꯃꯁꯛꯇꯨꯅ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯅꯗꯅ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯆꯥꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥꯅꯨꯄꯤ ꯇꯣꯟꯗꯣꯟꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯈ꯭ꯔꯦ ꯃꯃꯥ ꯊꯥꯔꯤꯛꯅ ꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯈꯣꯏꯕꯤꯁꯤ ꯃꯕꯨꯛ ꯁꯦꯡꯗꯦ ꯃꯤꯁꯨ ꯀꯌꯥ ꯎꯁꯤꯠꯇꯦ ꯃꯤꯁꯨ ꯄꯤꯖꯅꯤꯡꯗꯦ ꯈꯣꯏꯕꯤꯅ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨꯕ ꯊꯥꯔꯤꯛꯅ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯂꯥꯛꯏ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡ ꯑꯝꯇ ꯂꯩꯇꯤꯌꯦ ꯑꯗꯨꯅ ꯄꯥꯕꯨꯡꯗ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯂꯒ ꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏꯕꯤꯔꯨꯁꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯨ ꯂꯩꯔꯤꯕꯅꯤ ꯑꯁꯤꯗꯕꯨ ꯁꯤꯡ ꯀꯔꯝꯅ ꯈꯥꯏꯌꯣ ꯍꯥꯏꯔꯨꯅꯤ ꯏꯕꯨꯡꯉꯣꯗ ꯈꯥꯏꯍꯜꯂꯁꯤ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯡ ꯈꯖꯤꯛ ꯈꯥꯏꯕꯕꯨ ꯀꯔꯤ ꯇꯧꯅꯤꯒꯦ ꯅꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯍꯧꯔꯤ ꯍꯧꯖꯤꯛ ꯍꯧꯗꯣꯛꯅꯕ ꯌꯥꯔꯣꯏꯌꯦ ꯄꯥꯕꯨꯡꯅꯅꯦ ꯁꯤꯡꯗꯨ ꯈꯥꯏꯕ ꯉꯝꯗ꯭ꯔꯒꯅ ꯏꯃꯥꯅ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ ꯁꯤꯡ ꯄꯨꯔꯛꯇ꯭ꯔꯒꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯇꯕ ꯃꯁꯤꯗꯤ ꯌꯥꯅꯔꯁꯤꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯊꯥꯔꯤꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯇꯧꯔꯨꯕ ꯄꯣꯛꯊꯣꯛꯅꯕꯒꯤ ꯃꯍꯩꯔꯥ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯈꯣꯏꯕꯤꯅ ꯃꯣꯏꯇꯁꯨ ꯑꯩꯅꯦ ꯏꯃꯨꯡꯁꯤ ꯂꯩꯕ ꯌꯥꯝ ꯇꯟꯁꯤꯜꯂꯛꯂꯦꯀꯣ ꯃꯁꯤꯗ ꯁꯨꯝ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯍꯣꯠꯅꯕꯗꯅꯦ ꯑꯩꯁꯦ ꯏꯔꯨ ꯏꯌꯥꯡꯒ ꯄꯨꯝꯇꯦꯛꯂꯦ ꯅꯪꯗꯤ ꯅꯄꯥ ꯅꯃꯥꯅꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯊꯕꯛꯅ ꯃꯅꯥꯝꯇ ꯀꯥꯟꯅꯗꯦ ꯆꯥꯛꯇꯤ ꯕꯣꯔꯥ ꯆꯥꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯕ꯭ꯔꯥ ꯇꯧꯁꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯣꯏ ꯇꯥꯆꯣ ꯍꯩꯃꯥ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯣꯏꯅꯤ ꯇꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯉꯥꯡꯂꯤꯕꯅꯤꯅ ꯀꯟꯅ ꯍꯦꯛ ꯉꯥꯡꯗꯅ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯤꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯏꯔꯣꯝꯗ ꯂꯩꯕꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯣꯏꯁꯨꯅꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯁꯨꯝ ꯌꯦꯡꯉ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯤꯟꯕꯗꯣ ꯉꯝꯄꯣꯟꯇꯦꯕ ꯑꯗꯨꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯃꯈꯣꯏꯁꯨꯅꯦ ꯁꯨꯔꯒ ꯃꯥꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯁꯅꯤ ꯁꯨꯕ ꯇꯜꯂꯒꯅ ꯆꯔꯥ ꯍꯦꯟꯖꯔꯦꯗꯅ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯏ ꯁꯪꯅꯗꯧꯅꯤ ꯑꯗꯨꯗ ꯃꯣꯏ ꯇꯥꯆꯧ ꯉꯁꯤ ꯍꯌꯦꯡꯁꯤꯗꯅꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯣꯏꯕꯤꯅ ꯍꯣ ꯄꯥꯕꯨꯡ ꯍꯣ ꯏꯃꯥ ꯅꯈꯣꯏꯅꯤꯕꯨ ꯁꯤꯔꯕ ꯇꯩꯁꯤꯕꯣ ꯑꯁ ꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯄꯨꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯣꯏꯗ ꯁꯤꯈ꯭ꯔꯣꯅꯦ ꯀꯩꯁꯨ ꯀꯥꯟꯅꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯆꯥꯕ ꯇꯤꯡꯅꯕꯅꯦꯕ ꯊꯥꯔꯤꯛꯅ ꯏꯕꯦꯝꯃ ꯏꯃꯥ ꯁꯤꯡ ꯄꯨꯔꯛꯂꯤ ꯏꯃꯥꯅꯅꯦ ꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯈ꯭ꯔꯦ ꯁꯤꯡ ꯑꯁꯤꯁꯨ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯕꯗꯗꯤ ꯃꯤ ꯉꯥꯏꯗꯦꯅꯦ ꯅꯠꯇ꯭ꯔꯣ ꯁꯤꯡꯗꯣ ꯃꯪꯒꯣꯜꯁꯤ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯆꯥꯛꯈꯨꯝꯗ ꯊꯝꯂꯕ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤꯡꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯊꯝꯂꯣꯏ ꯇꯧꯏꯁꯤꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯨꯔꯛ ꯊꯥꯔꯤꯛ ꯃꯃꯧꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯉꯝꯗꯕꯅ ꯍꯦꯟꯈꯤꯕꯅ ꯄꯤꯃꯥꯁꯨ ꯊꯤꯡꯕ ꯌꯥꯗ ꯁꯤꯟꯊꯔꯛꯂꯤ ꯀꯞꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯇꯣꯟꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯝꯍꯩꯁꯤꯗꯤ ꯃꯁꯤꯅꯤ ꯀꯥꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯕ ꯄꯥꯎꯔꯧꯗꯣ ꯑꯩ ꯃꯉꯥꯏꯔꯦ ꯏꯆꯥ ꯄꯤꯕꯥ ꯄꯣꯛꯄ ꯍꯥꯏꯗꯅ ꯅꯥꯄꯜ ꯇꯧꯈꯤꯕꯒꯤ ꯃꯍꯩ ꯃꯄꯨ ꯃꯥꯅ ꯉꯁꯤꯗꯤ ꯑꯣꯏꯍꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯍꯧꯖꯤꯛꯅ ꯅꯍꯥꯛ ꯋꯥꯔꯛꯄ ꯉꯝꯕꯤ ꯑꯃ ꯂꯥꯛꯂꯦꯗꯅ ꯂꯥꯏꯖꯅ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯄꯤꯔꯣ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯂꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯇꯣꯝꯆꯥꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯋꯥꯐꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯣꯝꯕꯅ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯕ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯃꯤꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯁꯨꯔꯒ ꯏꯃꯨꯡ ꯂꯣꯏꯅ ꯄꯨꯕꯁꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯆꯥꯔꯣ ꯑꯩꯈꯣꯏꯅꯤꯁꯨ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯖꯔꯤꯕ ꯑꯩꯁꯨ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯏꯁꯧ ꯂꯥꯡꯕꯗꯩꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕꯅꯤꯅꯦ ꯏꯆꯥ ꯏꯃꯧ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯀꯌꯥꯗ ꯇꯥꯌꯣꯟꯅꯔꯕꯅꯣ
ꯏꯁꯥꯅ ꯍꯥꯛꯇꯒꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯍꯣꯠꯅꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯦꯗꯀꯣ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅꯤꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯌꯥꯔꯦ ꯏꯃꯥ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯈꯣꯏꯕꯨ ꯅꯨꯃꯤꯠ ꯇꯥꯡ ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯣꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯃꯤ ꯐꯥꯎꯕ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯅꯈꯣꯏꯅ ꯃꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯒ ꯆꯥꯔꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯄ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯖꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯃꯁꯤꯔꯣ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯣ ꯇꯣꯝꯕꯅ ꯃꯃꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯒꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔ ꯃꯤꯅꯣ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯩ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯏꯃꯥ ꯅꯍꯥꯛꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯩꯁꯥ ꯂꯥꯡꯍꯧꯔꯦ ꯃꯩꯊꯛꯇ ꯐꯝꯂꯤꯗꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯍꯥꯛꯄꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯅꯦ ꯁꯥꯒꯩꯁꯤ ꯃꯨꯠꯇꯅꯕꯅꯤ ꯏꯃꯥꯅꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯔꯤꯕꯁꯦ ꯏꯃꯧ ꯃꯦꯝꯇꯣꯟꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯥꯅ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯆꯠꯆꯈꯤꯁꯅꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯁꯨ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯩꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗꯅꯦ ꯑꯗꯨꯅꯅꯦ ꯑꯊꯨꯕꯗ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥ ꯏꯆꯥꯒꯤ ꯅꯐꯝꯗ ꯂꯥꯟꯗ꯭ꯔꯤꯀꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯅꯍꯥꯛꯇꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤꯗꯀꯣ ꯃꯦꯝꯇꯣꯟ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯆꯞ ꯃꯥꯟꯅ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ ꯅꯪꯒꯨꯝꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯃꯥ ꯀꯌꯥ ꯂꯩꯔꯝꯕꯅ ꯃꯥꯂꯦꯝꯁꯦ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯅꯃꯥꯅ ꯆꯥꯒꯤ ꯅꯐꯝꯗ ꯂꯪꯖꯈꯤꯕ ꯄꯥꯎ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯏꯁꯥ ꯄꯨꯝꯕ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯑꯩꯅ ꯁꯥꯡꯂ ꯃꯇꯝ ꯑꯁꯦ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯕꯅꯤꯗꯀꯣ ꯉꯁꯤꯗꯤ ꯏꯄꯥ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯍꯧꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂ ꯃꯇꯝ ꯑꯁꯤꯗ ꯅꯃꯥꯅ ꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏꯔꯦꯗꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯑꯐꯕꯇ ꯈꯟꯗꯅ ꯃꯆꯥꯕꯨ ꯊꯥꯖꯔꯨꯕ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕ ꯇꯣꯟꯗꯣꯟ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯦꯜꯂꯦ ꯃꯍꯥꯛꯁꯨ ꯃꯦꯂꯩꯅ ꯍꯩ ꯇꯥꯕ꯭ꯔꯥ ꯇꯣꯟꯕꯤ ꯇꯧꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯎ ꯋꯥ ꯆꯠꯆꯕꯤ ꯍꯩꯅꯁꯤ ꯂꯥꯎ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ ꯍꯦ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯈꯪꯅ ꯅꯃꯥ ꯇꯧꯕ ꯉꯝꯕꯤꯗꯨꯒ ꯃꯥꯟꯅꯔꯒ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯐꯥꯔꯒ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯃꯤꯅꯦ ꯅꯣꯏ ꯅꯃꯥꯅ ꯆꯥꯗꯤ ꯅꯃꯥꯗꯨꯁꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯅꯃꯥꯗꯨꯒꯤ ꯂꯤꯆꯠ ꯂꯧꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕ ꯏꯕꯦꯝꯃ ꯂꯥꯏꯒ ꯀꯤꯗ꯭ꯔꯦꯀꯣ ꯑꯩ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯥꯅꯤꯁꯦ ꯅꯣꯏ ꯑꯣꯏꯅ ꯀꯤꯖꯔꯤ ꯉꯔꯥꯡ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯡꯉꯨ ꯑꯩ ꯃꯩ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯉꯩ ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯍꯛ ꯃꯨꯟꯕ ꯌꯥꯕ꯭ꯔꯥ ꯀꯗꯥꯏꯗꯣ ꯁꯠ ꯄꯨꯊꯣꯔꯛꯎ ꯊꯤꯜꯂꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯋꯥꯗꯣ ꯈꯔ ꯌꯦꯡꯂ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤꯁꯨ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛꯅꯤ ꯏꯆꯦꯒꯤꯁꯨ ꯄꯤꯔꯤꯕꯗꯨꯗꯤ ꯃꯤꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯣ ꯍꯥꯏꯖꯔꯤꯕ ꯃꯁꯤ ꯀꯌꯥꯅ ꯃꯁꯤ ꯀꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯪ ꯑꯁꯝꯁꯨ ꯐꯣꯏꯗꯠꯀꯦ ꯅꯪ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯔꯤ ꯃꯦꯂꯩꯅ ꯇꯣꯟꯗꯣꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯤ ꯍꯣꯏ ꯃꯁꯤ ꯑꯩ ꯁꯤꯔꯦ ꯍꯣꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯤꯡ ꯆꯥꯕꯤꯁꯤꯅ ꯃꯦꯂꯩꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯗꯧ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯔꯣ ꯅꯪꯅ ꯁꯤꯔꯣ ꯅꯪ ꯁꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯌꯦꯠꯂꯔꯣꯏ ꯇꯧꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯥ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯈꯥꯕ ꯂꯝꯖꯤꯡꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤ ꯂꯝꯖꯤꯡꯅ ꯍꯥꯟꯅ ꯂꯥꯏꯖꯕꯨ ꯎꯔꯝꯃꯤ ꯈꯥꯕꯁꯨ ꯂꯥꯏꯖꯕꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯕꯨꯛꯅꯤꯡꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯂꯥꯏꯖ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯥꯞꯅ ꯏꯟꯅꯖꯩ ꯈꯥꯕꯅ ꯂꯥꯏꯖꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅꯤ ꯇꯥ ꯈꯥꯕ ꯑꯣꯏꯔꯦ ꯃꯥꯅꯦ ꯑꯗꯨ ꯂꯥꯏꯖꯥ ꯉꯁꯤꯗꯤ ꯑꯁꯦꯡ ꯄꯥꯎꯈꯨꯝꯇ ꯑꯩ ꯇꯥ ꯄꯥꯝꯃꯤ ꯅꯍꯥꯛ ꯌꯦꯡꯅꯤꯡꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯇꯥ ꯈꯥꯕ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ
ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯆꯟ ꯆꯠꯆꯔꯒꯦ ꯂꯝꯖꯤꯡ ꯌꯥꯝ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕꯁꯤ ꯆꯪꯁꯤꯜꯂꯛꯏ ꯂꯩꯖꯥ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯁꯦꯡ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯁꯣꯝꯕꯨ ꯃꯤꯠ ꯇꯥꯡꯂꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯐꯝ ꯊꯣꯛꯏꯅ ꯃꯁꯦ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯂꯩꯖꯥ ꯅꯍꯥꯛꯀꯤꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯇꯧꯔꯤꯔꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯈꯥꯕꯅ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯗꯧꯕꯅꯤ ꯂꯥꯏꯖ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯕꯅꯤ ꯃꯁꯤꯗ ꯃꯔꯨꯞꯀꯤ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯠꯄꯤꯔꯒꯅꯨ ꯂꯩꯖꯥ ꯆꯠꯂꯁꯤ ꯂꯝꯖꯤꯡꯅ ꯅꯪ ꯌꯥꯝ ꯐꯥꯎꯕ ꯍꯥ ꯂꯥꯏꯖꯗꯤ ꯑꯩꯒꯤꯅꯤ ꯀꯅꯥꯝꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯨ ꯐꯨꯒꯦ ꯇꯧꯔꯤ ꯂꯥꯏꯖꯥ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯂꯝꯖꯤꯡꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯈꯪꯕ꯭ꯔꯥ ꯆꯥꯎꯈꯠꯇꯕ ꯅꯪꯕꯨ ꯃꯤꯔꯣ ꯑꯗꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯇꯥꯈꯥꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯃꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯅ ꯈꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯝꯖꯤꯡ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯨꯃꯤꯟ ꯏꯪꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯂꯝꯖꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯍꯥꯛ ꯃꯁꯤ ꯎꯡꯗꯨ ꯂꯩꯈ꯭ꯔꯦ ꯊꯣꯏꯍꯦꯟ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ ꯂꯦꯝꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯑꯃꯨꯛꯇꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯏꯁꯣꯔ ꯁꯥꯈꯤ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯕꯁꯦ ꯑꯩꯗꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯇꯥꯎꯗ ꯊꯧꯗꯣꯛꯁꯦ ꯂꯣꯠꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯑꯩ ꯑꯃꯨꯛꯀꯗꯤ ꯌꯦꯠꯂꯔꯣꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯄꯨꯔꯒ ꯑꯩ ꯄꯦꯟꯖꯔꯒꯦ ꯏꯔꯥ ꯅꯪ ꯅꯨꯄꯥ ꯃꯥꯟꯖꯗꯦ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧ ꯄꯟꯊꯨꯡꯐꯝ ꯌꯧꯒꯦ ꯈꯜꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯡ ꯈꯛꯇꯪ ꯊꯦꯡꯅꯒꯗꯕꯅꯤ ꯁꯤꯡꯅꯒꯗꯕꯅꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯟꯒꯅꯨ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯃꯌꯥꯝ ꯏꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯥꯡꯗꯕꯅ ꯇꯧꯗꯧ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯏꯆꯜ ꯂꯥꯏꯖꯁꯦ ꯏꯇꯥꯎ ꯌꯧꯒꯗꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯁꯥꯡꯂ ꯃꯇꯝꯁꯦ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯂꯝꯃꯈꯥꯡꯗ ꯍꯦꯛꯇ ꯇꯔꯥꯏꯟ ꯊꯥꯗꯣꯛꯄꯗꯤ ꯌꯥꯝ ꯄꯥꯡꯗꯕꯒꯤ ꯋꯥꯅꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯁꯤ ꯑꯉꯝ ꯑꯉꯝꯕ ꯌꯦꯡꯅꯒꯗꯕꯅꯤ ꯀꯩꯅꯣ ꯅꯍꯥꯛ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯑꯩꯁꯨ ꯃꯔꯝꯗꯨ ꯈꯪꯂꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯠꯂꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯖꯧ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗ ꯀꯣꯏꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯝ ꯆꯠꯊꯣ ꯂꯣꯏꯅ ꯈꯪꯉꯤ ꯈꯥꯕꯣꯏ ꯃꯅꯥꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯑꯃꯨꯕꯗꯨ ꯀꯥꯎꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯂꯕꯅꯤ ꯋꯥꯔꯤꯗꯣ ꯈꯥꯕꯅ ꯃꯉꯣꯟꯗ ꯂꯥꯏꯖꯁꯨ ꯃꯥꯒ ꯈꯪꯅꯩꯅ ꯋꯥꯔꯤ ꯁꯥꯔꯝꯕꯖꯥꯠꯅꯤ ꯑꯩꯅꯁꯨ ꯑꯃꯨꯕꯗ ꯏꯇꯥꯎꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯌꯥꯔꯦ ꯎꯡꯗꯨꯅ ꯂꯩꯔꯅꯨ ꯋꯥꯅꯤ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯏꯇꯥꯎ ꯅꯪꯒꯤ ꯂꯣꯏꯔꯛꯄꯗ ꯀꯣꯆꯤ ꯍꯦꯛ ꯀꯣꯠꯄꯁꯦ ꯇꯣꯛꯇꯦꯅꯤꯀꯣ ꯍꯣ ꯁꯛꯇꯥꯗꯣ ꯍꯥꯎꯇꯕ ꯑꯗꯨꯒꯤ ꯀꯨꯝꯂꯩꯅ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯪꯅ ꯁꯛꯇꯣ ꯌꯥꯝ ꯅꯔꯦꯟ ꯈꯥꯕꯅ ꯁꯥꯔꯤꯕ ꯑꯗꯨꯒ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯁꯤꯜꯂꯝꯕꯁꯤꯗ ꯑꯉꯥꯎꯕ ꯁꯥꯔꯒ ꯂꯩꯕꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯖꯕ ꯑꯩꯗꯣ ꯑꯩꯉꯣꯟꯗꯒ ꯑꯣꯏꯌꯨꯗꯅ ꯈꯨꯗꯛꯇ ꯐꯥꯔꯛ ꯄꯨꯔꯛꯀꯅꯤ ꯈꯪꯉꯤꯗꯅ ꯏꯇꯥꯎ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯃꯁꯥꯅ ꯌꯥꯗꯅ ꯀꯃꯥꯏꯅ ꯐꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯝ ꯂꯨꯏꯅꯤ ꯋꯥꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅꯗꯤ ꯌꯥꯗꯦꯕ ꯍꯦꯛꯇ ꯍꯩ ꯒꯙꯥ ꯅꯨꯄꯤ ꯐꯥꯕꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯕ꯭ꯔꯣ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯥꯔꯤꯗꯣ ꯁꯛꯁꯤꯗꯤ ꯅꯇꯨꯅ ꯊꯤꯅꯤꯡꯂꯤꯕ ꯑꯗꯨꯒ ꯏꯕꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯣꯔꯒ ꯄꯨꯔꯛꯄ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯣꯕ ꯑꯗꯨꯃꯥꯏꯅ ꯈꯪꯉꯤꯗꯅ ꯍꯥ ꯄꯣꯗꯣꯏꯕ ꯑꯩ ꯌꯥꯖꯔꯦꯀꯣ ꯅꯨꯄꯤꯒ ꯐꯖꯔꯣꯏ ꯅꯥꯞ ꯆꯥꯗꯕ ꯅꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯀꯥꯟꯗꯦꯁꯦ ꯍꯧꯒꯠꯂꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯑꯗꯨꯒꯅꯦ ꯀꯨꯞꯅ ꯈꯟꯅꯁꯦꯕ ꯍꯧꯒꯠꯂꯣ ꯍꯣꯏ ꯆꯥꯁꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯒ ꯂꯣꯏꯅ ꯏꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦꯕ ꯂꯥꯛꯑꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯋꯥꯔ ꯃꯇꯝꯗ ꯍꯤꯡꯕꯒꯤ ꯃꯁꯛ ꯈꯪꯂꯩ ꯍꯥꯏꯕꯗꯨꯅꯤ ꯇꯣꯝꯕ ꯊꯥꯔꯤꯛ ꯃꯆꯥ ꯃꯑꯣꯡ ꯍꯥꯟꯅ ꯌꯦꯡꯂꯗ꯭ꯔꯦ ꯑꯍꯜ ꯑꯅꯤꯁꯤ ꯋꯥꯕꯅ ꯈꯝꯊꯦꯡꯂꯦ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕ ꯅꯨꯃꯤꯗꯥꯡ ꯆꯥꯔꯒ ꯑꯌꯨꯛ ꯍꯦꯟꯕ ꯇꯧꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥ ꯏꯕꯨꯡ ꯇꯣꯝꯕ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯖꯅ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯥ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯁꯥꯎꯔꯣꯏꯗ ꯄꯥꯕꯨꯡꯒ ꯏꯃꯥꯇꯣꯟꯒꯁꯦ ꯇꯣꯉꯥꯟ ꯆꯥꯔ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯇꯣꯝꯆꯥꯒ ꯃꯧꯒꯅꯁꯨ ꯍꯥꯟꯅ ꯌꯦꯡꯗ ꯃꯥꯜꯂꯤ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯃꯁꯥꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯏꯗꯤ ꯏꯆꯥ ꯑꯁꯤꯗꯤ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯕ ꯇꯥꯕꯅꯤ ꯑꯩꯅ ꯐꯪꯒꯗ꯭ꯔꯣ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯂꯛꯂꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦ ꯏꯆꯥꯅ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯕ ꯃꯈꯩ ꯃꯇꯨ ꯑꯇꯣꯝꯕꯤꯁꯤꯅ ꯃꯍꯦꯜꯂꯦ ꯃꯔꯣꯏꯔꯦ ꯈꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯦ
ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯅꯨꯄꯤꯅꯤ ꯀꯥꯟꯅꯗꯕ ꯃꯄꯥꯜꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯕꯅꯤ ꯃꯁꯥ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯂꯣꯏ ꯑꯗꯨꯕꯨ ꯏꯆꯥꯅꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯀꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯋꯥꯈꯜ ꯋꯥꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔ ꯃꯇꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯈꯤꯕꯅꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯈꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯁꯨ ꯑꯍꯥꯎꯕ ꯆꯥꯁꯤꯀꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦꯀꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯨ ꯍꯧꯔꯝꯃꯨ ꯏꯆꯥꯁꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯨ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛꯇ ꯍꯣꯏ ꯏꯃꯥ ꯍꯧꯔꯝꯂꯒꯦ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯂꯦꯝꯕ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯏꯖ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯉꯩ ꯂꯥꯏꯖꯁꯨ ꯃꯃꯥ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯏ ꯂꯦꯝꯕ ꯂꯥꯏꯖ ꯊꯣꯔꯛꯄ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯏꯖ ꯏꯆꯟꯕꯨ ꯀꯗꯝ ꯆꯠꯇꯣꯏꯅꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝꯗ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯤ ꯇꯥꯂꯦꯝꯕ ꯀꯩ ꯂꯩꯔꯒꯦ ꯅꯆꯟ ꯎꯅꯕ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯔꯝ ꯍꯥꯏꯕꯤꯌꯨ ꯃꯔꯝ ꯊꯣꯏꯗꯣꯛ ꯂꯩꯇꯦꯗ ꯁꯨꯝ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦꯅ ꯇꯧꯕꯅꯤ ꯂꯥꯏꯖ ꯉꯁꯤ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯥꯎꯁꯨ ꯇꯧꯒꯅꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯂꯝꯖꯤꯡꯅ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯈꯟꯕꯁꯨ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯏꯇꯥꯎꯗ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤ ꯐꯠꯇꯕ ꯄꯨꯝꯕ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯃꯍꯥꯛ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯅ ꯏꯆꯟꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯁꯨ ꯅꯕꯨꯡ ꯈꯪꯖꯩ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯍꯥꯛꯀ ꯈꯪꯅꯔꯤꯕ ꯈꯥꯕꯗꯣ ꯃꯃꯤꯠ ꯌꯥꯝꯕ ꯃꯤꯅꯤ ꯑꯎ ꯑꯎꯕ ꯄꯥꯝꯕ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅꯤꯕꯨ ꯀꯥꯏꯅꯅꯕ ꯊꯨꯒꯥꯏꯅꯕ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯧꯀꯣ ꯏꯕꯨꯡꯒꯤ ꯋꯥꯁꯦ ꯅꯍꯥꯛ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯏꯆꯜꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎꯗ ꯅꯍꯥꯛ ꯌꯥꯕ ꯌꯥꯗꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯥꯂꯦꯝꯕ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦ ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨ ꯂꯥꯏꯖ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯃꯤ ꯃꯅꯨꯗꯣ ꯃꯁꯤꯅꯤ ꯀꯜꯂꯛꯇꯅ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯁꯛꯇꯥꯁꯤꯒ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯃꯥꯟꯅꯕꯅꯦꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯥꯒꯤ ꯂꯝꯖꯤꯡ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯈꯥꯕꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯦꯞꯇꯦ ꯂꯥꯏꯖ ꯈꯥꯕ ꯈꯣꯏꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯇꯨꯃꯤꯟ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯏꯇꯥ ꯂꯤꯡꯊꯣꯏ ꯇꯥꯕ꯭ꯔꯣ ꯑꯩꯅꯤ ꯂꯥꯏꯖꯅꯤ ꯏꯇꯥꯕꯨ ꯂꯩꯕ꯭ꯔꯣ ꯏꯇꯥ ꯍꯩꯃꯥ ꯏꯇꯥ ꯂꯥꯏꯖ ꯀꯗꯣꯝꯗꯒꯤꯅꯣ ꯏꯇꯥ ꯊꯥꯖꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯑꯩꯁꯨ ꯏꯇꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯀꯔꯤ ꯑꯔꯨꯕ ꯂꯩꯒꯦ ꯏꯇꯥ ꯊꯥꯖꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯤ ꯑꯃ ꯁꯨꯝ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯅꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯈꯥꯕ ꯍꯥꯏꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯃꯤꯅꯣ ꯁꯨꯝ ꯈꯪꯒꯦ ꯇꯧꯕ ꯍꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯕꯅꯤ ꯃꯊꯣꯡ ꯆꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯄꯨꯔꯥ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕ ꯃꯤꯅꯤ ꯑꯎꯕ ꯄꯥꯝꯕ ꯃꯤꯅꯤ ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯔꯝꯃꯣꯏꯀꯣ ꯑꯗꯣ ꯃꯥꯅ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏꯔꯣ ꯍꯥ ꯍꯥꯏꯔꯛꯏꯔꯕ ꯑꯗꯨꯗ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯂꯝꯒꯅꯤꯗ ꯏꯇꯥ ꯏꯃꯥꯏ ꯅꯪ ꯄꯣꯛ ꯌꯧꯁꯤꯜꯂꯛꯂꯕ ꯁꯤ ꯈꯥꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅꯤꯕ ꯍꯥꯏꯔꯗꯤꯅꯦ ꯌꯣꯡꯆꯥꯛꯇ ꯐꯅꯦꯛ ꯁꯦꯠꯂꯐꯥꯎ ꯌꯥꯏ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯑꯁꯤ ꯑꯁ ꯇꯣꯛꯅ ꯆꯒꯠꯅꯈ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯃꯩ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯏꯁꯤꯡꯁꯨ ꯆꯨꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯍꯥꯞꯅ ꯆꯥꯃꯤꯟꯅꯁꯤ ꯏꯇꯥ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯁꯤ ꯏꯇꯥ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯆꯠꯈꯤ ꯂꯥꯏꯖ ꯂꯝꯖꯤꯡꯗ ꯃꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯤꯡꯂꯕꯁꯨ ꯍꯥꯏꯗꯣꯛꯄꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ ꯑꯁꯨꯝ ꯋꯥꯅ ꯆꯥꯛꯅ ꯂꯩꯔꯤ ꯑꯁꯨꯝ ꯃꯋꯟ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯃꯍꯥꯛ ꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯤ ꯇꯥ ꯂꯦꯝꯕ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯧꯕ ꯑꯩꯅꯦ ꯂꯥꯏꯖꯅꯤ ꯂꯥꯏꯖ ꯏꯆꯟ ꯑꯣꯏꯔꯦ ꯂꯥꯎ ꯏꯕꯨꯡꯒ ꯋꯥꯔꯤ ꯆꯥꯁꯤ ꯇꯥ ꯂꯦꯝꯕ ꯑꯩ ꯇꯥ ꯂꯝꯖꯤꯡꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯈꯟꯊꯕ ꯋꯥꯈꯤꯕꯅ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯇꯥ ꯂꯦꯝꯕꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ ꯌꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯦ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏꯔꯣꯝꯗ ꯑꯩꯅ ꯆꯠꯂꯨꯁꯦ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯃꯁꯛꯇꯣ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯤꯜ ꯈꯥꯕ ꯁꯤꯡꯅꯕ ꯌꯥꯗꯕ ꯏꯇꯥꯎꯅꯤ ꯐꯔꯦ ꯏꯆꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩ ꯇꯝꯂꯒꯦꯀꯣ ꯑꯗꯨꯗꯤ ꯇꯥ ꯂꯦꯝꯕ ꯅꯆꯜ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦꯀꯣ ꯐꯔꯦ ꯆꯠꯂꯣꯀꯣ ꯂꯥꯏꯖ ꯑꯁ ꯃꯤꯒꯤꯗꯤ ꯃꯗꯥꯎꯁꯦ ꯀꯌꯥꯗꯤ ꯌꯥꯔꯤꯕꯅꯣ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝꯗꯤ ꯍꯥꯏꯔꯨꯅꯨ ꯊꯝꯕꯥꯜ ꯁꯦꯒꯥꯏꯕ ꯉꯥꯛꯇ ꯍꯣꯏ ꯃꯥ
ꯅꯆꯥ ꯀꯞꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯀꯞꯈꯤꯒꯦꯗ ꯑꯩ ꯂꯦꯝꯕ ꯂꯝꯖꯤꯡꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯂꯦꯝꯕꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯂꯝꯖꯤꯡꯁꯨ ꯈꯪꯂꯤ ꯂꯝꯖꯤꯡ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯤ ꯂꯦꯝꯕꯅ ꯀꯩꯅꯣꯅꯦ ꯇꯧꯔꯛꯇꯦꯗ ꯀꯌꯥꯝ ꯀꯦꯗꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯐꯖꯅ ꯂꯩꯔꯝꯕ ꯁꯛꯇꯨꯗꯕꯨꯅꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤꯗ ꯍꯨꯔꯥꯟꯕꯁꯦ ꯏꯍꯦ ꯁꯣꯏꯔꯦ ꯇꯧꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯁꯦ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯂꯩꯔꯒ ꯇꯥꯍꯜꯂꯒꯦꯅ ꯈꯜꯂꯝꯕꯅꯤ ꯍꯥꯏꯕꯅꯤꯗ ꯁꯣꯏꯔꯣꯏ ꯅꯪꯀꯣ ꯑꯗꯨꯗꯣ ꯊꯣꯔꯦ ꯅꯇꯨ ꯐꯖꯕꯤꯁꯦ ꯁꯃꯨ ꯈꯣꯡꯊꯥꯡ ꯇꯧꯗꯅ ꯃꯁꯦ ꯍꯥꯏꯐꯦꯠ ꯂꯥꯏꯃ ꯐꯖꯕꯖꯥꯠꯅꯤꯀꯣ ꯑꯩꯐꯥꯎ ꯉꯥꯎꯋꯦꯕ ꯅꯌꯥ ꯀꯨꯟꯊ꯭ꯔꯥꯗꯣ ꯂꯣꯏꯅ ꯄꯥꯏꯊꯣꯛꯅꯤꯡꯕ꯭ꯔꯅ ꯏꯇꯥꯎ ꯀꯔꯟ ꯇꯥꯅꯣ ꯅꯥꯞ ꯆꯥꯗꯕ ꯅꯥꯏꯖꯥ ꯂꯥꯛꯑꯕꯣ ꯇꯥ ꯂꯝꯖꯤꯡ ꯑꯩꯅ ꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯦꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯝꯕꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅ ꯐꯨꯡꯒꯠꯂꯕ ꯇꯣꯝꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯦꯝꯇꯣꯟꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯇꯣꯝꯕꯅ ꯕꯦꯝꯃ ꯄꯥꯕꯨꯡꯒꯤ ꯂꯥꯏꯖꯥ ꯄꯥꯕꯨꯡ ꯂꯥꯛꯂꯤꯌꯦ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯂꯞ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯁꯠ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯊꯨꯅ ꯆꯠꯄꯤꯈꯣ ꯃꯃꯥ ꯅꯍꯥꯛ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯅꯍꯥꯛꯀꯤ ꯅꯔꯥ ꯂꯩꯇꯦ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯅꯍꯥꯛ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯅꯦ ꯁꯣꯝꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯃꯤꯁꯛ ꯎꯅꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯁꯤꯈ꯭ꯔꯦ ꯀꯨꯏꯔꯦ ꯌꯧꯕꯤꯔꯣ ꯂꯥꯏꯖꯅ ꯏꯃꯥ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯣꯏꯀꯣ ꯇꯥꯠ ꯍꯩꯈ꯭ꯔꯕ ꯃꯈꯣꯏꯅꯤ ꯃꯄꯥꯜ ꯐꯔꯤꯉꯩꯗꯅ ꯏꯆꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯅꯤ ꯏꯃꯥꯅ ꯏꯇꯣꯝꯇ ꯃꯐꯝ ꯑꯁꯤ ꯂꯩꯗꯨꯅ ꯏꯆꯥꯕꯨ ꯆꯥꯎꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯉꯁꯤ ꯏꯆꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤ ꯃꯍꯥꯛ ꯑꯁꯤꯅ ꯏꯆꯥꯕꯨ ꯅꯨꯄꯤꯅꯤ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯤꯕ ꯅꯤꯉꯣꯜ ꯑꯗꯨꯈꯛꯇ ꯃꯔꯣꯏꯔꯦ ꯈꯟꯈꯤꯕꯅꯤ ꯍꯦ ꯅꯍꯥꯛ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯗꯣ ꯌꯦꯡꯕ ꯄꯥꯝꯗꯦ ꯃꯃꯥ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯏꯔꯥꯡꯅ ꯏꯄꯣꯠ ꯐꯥꯔꯕ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯉꯝꯗꯕꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯑꯋꯥꯡꯕ ꯆꯥꯛꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥ ꯑꯩꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯄꯥꯅꯤ ꯏꯆꯥ ꯅꯨꯄꯥ ꯈꯛꯇꯅ ꯏꯆꯥꯅꯤ ꯈꯟꯈꯤ ꯄꯤꯕꯥ ꯄꯣꯛꯄ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤꯗꯕꯨ ꯑꯩꯅ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯃꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯁꯤꯡ ꯊꯥꯈꯤꯗꯦ ꯑꯔꯦꯝꯕꯅꯤ ꯀꯥꯟꯅꯗꯕꯅꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯤ ꯏꯆꯥ ꯄꯤꯕꯥ ꯈꯛꯇꯅ ꯑꯆꯪꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯤꯉꯣꯜꯁꯨ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯔꯝꯂꯦ ꯄꯥꯕꯨꯡ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯀꯣ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯗꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯆꯥ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯤ ꯏꯃꯥ ꯃꯁꯥꯅ ꯂꯥꯜꯂꯦ ꯆꯪꯖꯔꯛꯂꯕꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯁꯤ ꯏꯃꯥꯗꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯏꯃꯥꯅꯤ ꯃꯦꯝꯇꯣꯟ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯊꯥꯔꯤꯛꯅ ꯏꯆꯦ ꯅꯅꯥꯎꯁꯨ ꯂꯥꯛꯂꯤꯌꯦ ꯅꯅꯥꯎꯅ ꯑꯄꯪꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯈꯨꯗꯤꯡꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯤ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯆꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯏꯆꯦ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯤ ꯉꯁꯤ ꯏꯅꯥꯎꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯇꯣꯝꯕꯅ ꯑꯩ ꯄꯦꯜꯂꯤ ꯃꯃꯥ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯉꯥꯛꯄꯤꯕ ꯍꯩꯕꯤ ꯑꯇꯥꯡꯕꯤ ꯃꯃꯥꯅꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯏꯆꯦ ꯅꯍꯥꯛꯇꯤ ꯑꯍꯤꯡꯕꯤ ꯂꯥꯏꯖ ꯏꯁꯤꯡꯅꯤ ꯇꯛꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯡꯈ꯭ꯔꯒꯗꯕꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯟꯕꯤꯔꯤꯕꯤ ꯂꯩꯔꯦꯝꯕꯤꯅꯤ ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ ꯃꯃꯥ ꯅꯪꯗꯤ ꯑꯊꯣꯏꯕꯤ ꯃꯃꯥꯅꯤ ꯑꯁꯨꯝꯅ ꯀꯥꯡꯈꯣꯡ ꯁꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ